ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯔꯛꯄꯗꯒꯤ ꯑꯣꯏꯅ ꯍꯧꯔꯦ ꯂꯝꯕꯤꯁꯦ ꯐꯠꯇꯕꯅꯤꯅ ꯎꯔꯛ ꯋꯥꯔꯛꯁꯤꯒ ꯇꯧꯔꯒ ꯆꯠꯂꯤꯅꯤꯀꯣ ꯂꯝꯕꯤꯁꯤꯒꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯕꯀꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯕꯨꯡꯉꯣ ꯊꯤꯜꯂꯨꯔꯦ ꯑꯕꯨꯡꯉꯣ ꯉꯁꯤ ꯄꯨꯡ ꯀꯩꯅꯣꯗꯒꯤ 3:30ꯗꯒꯤ ꯇ꯭ꯌꯨꯁꯟ ꯂꯩꯌꯦꯕꯀꯣ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯣꯕ ꯑꯗꯨꯗꯨꯒꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯑꯩꯈꯣꯏ ꯗꯥꯅ ꯄꯨꯡ 6ꯀꯤꯗꯨꯒ ꯊꯤꯜꯂꯦ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯑꯃꯨꯛꯀ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯊꯤꯟꯕ ꯆꯠꯂꯤ ꯃꯥ ꯁꯨꯝ ꯆꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯁꯣꯝꯗ ꯉꯥꯏꯔꯒ ꯂꯩꯔꯕ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯊꯣꯛꯍꯜꯂꯒ ꯑꯗꯒꯤ ꯃꯄꯥꯟ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯃꯥꯏ ꯕꯥꯔꯗꯦꯅꯤ ꯉꯁꯤꯁꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯕꯥꯔꯗꯦꯁꯦ ꯋꯦꯗꯔꯁꯤꯅ ꯅꯣꯡꯁꯦ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯀꯣ ꯀꯦꯛꯁꯨ ꯁꯤꯡꯈ꯭ꯔꯦꯕꯀꯣ ꯕꯤꯅꯥꯀꯥꯟꯗꯤꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯃ ꯍꯥꯏꯗꯤ ꯀꯦꯛ ꯁꯥꯕꯅꯦꯕ ꯀꯦꯛ ꯁꯦꯝꯃꯒ ꯁꯥꯕ ꯀꯦꯛ ꯑꯗꯒꯤ ꯅꯤꯡꯀꯤ ꯗꯣꯅꯠ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯃꯥꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯖꯩꯑꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯕꯅꯤ ꯏꯅꯥꯎꯄꯤꯗꯣ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯕꯤꯅꯥꯀꯥꯟꯗꯤ ꯆꯠꯂꯒ ꯃꯉꯣꯟꯗꯒꯤ ꯀꯦꯛ ꯂꯧꯔꯨꯗꯣꯏꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯁꯨ ꯃꯥ ꯅꯥꯜꯂꯛꯑꯦ ꯈꯨꯠ ꯇꯨꯒꯦ ꯇꯧꯏ ꯏꯁꯪ ꯉꯥꯛꯇ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯏꯁꯪ ꯉꯥꯛꯇꯔꯤꯁꯦ ꯃꯌꯥꯝ ꯏꯁꯪ ꯉꯥꯛꯇ ꯈꯨꯅꯥꯟ ꯑꯃꯅꯤꯅꯦ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯀꯦꯛ ꯂꯧꯗꯣꯏꯅꯤꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯀꯦꯛ ꯂꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯕꯤꯅꯥꯀꯥꯟꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯩꯁꯨ ꯌꯥꯝꯅꯁꯨ ꯂꯥꯞꯇꯦ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗꯒꯤ ꯀꯦꯛ ꯂꯧꯅꯤꯡꯉꯤꯁꯤꯅꯀꯣ ꯀꯦꯛꯁꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯆꯥꯖꯕꯒꯤ ꯑꯣꯏꯇꯥꯔꯦꯀꯣ ꯀꯦꯛꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤꯗꯒꯤ ꯂꯧꯕ ꯈꯣꯠꯄ ꯗꯨꯀꯥꯟꯗꯒꯤ ꯂꯧꯕ ꯈꯣꯠꯄꯁꯤꯗꯤ ꯕꯦꯡꯒꯣꯂꯤ ꯃꯤꯁꯤꯡꯅ ꯁꯥꯕꯅꯤꯅ ꯀꯃꯥꯏꯅ ꯁꯦꯝꯃꯛꯏꯕ ꯁꯥꯔꯛꯏꯕ ꯈꯪꯗꯦꯅꯀꯣ ꯑꯁꯤꯅꯕꯨ ꯑꯩ ꯃꯩꯇꯩ ꯏꯁꯥꯅ ꯊꯥꯖꯕꯅꯤꯅ ꯑꯩꯈꯣই ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯁꯨ ꯂꯨꯏ ꯃꯌꯥꯡ ꯂꯨꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯡꯁꯨ ꯂꯨꯏꯗꯣꯏꯔꯒꯁꯨ ꯃꯤꯅ ꯎꯗꯦꯗꯅꯀꯣ ꯃꯩꯇꯩ ꯍꯥꯏꯁꯤꯅ ꯏꯁꯥꯒꯤ ꯀꯩꯅꯣꯅꯤꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯗꯤ ꯈꯪꯉꯤꯅ ꯏꯁꯥꯅꯀꯣ ꯑꯗꯨꯗꯨꯅ ꯃꯗꯩ ꯃꯥꯅ ꯀꯦꯛ ꯁꯦꯝꯕ ꯈꯣꯠꯄꯗꯨꯁꯨ ꯂꯣꯏꯅ ꯃꯤꯅꯁꯨ ꯎꯏꯌꯦꯕꯀꯣ ꯃꯥꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯄꯅꯤ나 ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯀꯦꯛ ꯁꯤꯡꯈ꯭ꯔꯤꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎꯕ ꯀꯦꯛꯄꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯄꯥꯔꯇꯤꯒ ꯇꯧꯗꯣꯏ ꯅꯠꯇꯦ ꯌꯨꯝꯗ ꯀꯦꯛꯇꯨꯃ ꯀꯛꯑꯒ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯁꯤ ꯑꯦꯟꯖꯣꯏ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯗꯥꯒꯤ ꯆꯍꯤꯁꯨ ꯑꯗꯨꯝ ꯌꯥꯝꯁꯜꯂꯛꯑꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯀꯛꯄ ꯈꯣꯠꯄ ꯍꯔꯥꯎꯕ ꯇꯧꯕ ꯁꯣꯝꯗꯅ ꯆꯍꯤꯒꯤ ꯅꯣꯡꯃꯒꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯏꯅꯤꯀꯣ ꯑꯗꯨꯅꯦ ꯍꯣꯔꯦꯟ ꯉꯁꯤ ꯀꯩꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯒꯤ ബ്ꯂꯣꯒꯁꯦꯀꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯑꯌꯨꯛꯇꯒꯤꯀꯣ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯉꯥꯏꯍꯥꯛ ꯑꯉꯥꯡ ꯊꯤꯟꯗꯣꯛ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯣ ꯊꯕꯛ ꯑꯃ ꯍꯣꯠꯅꯕꯒꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯏꯟꯁꯇꯥꯗꯁꯨ ꯔꯤꯜꯁ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯗꯁꯨ ꯑꯩ ꯑꯇꯩ ꯃꯈꯥ ꯇꯥꯅꯁꯨ ꯀꯩꯅꯣ ꯂꯧꯕ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯔꯤꯜꯁ ꯁꯦꯝꯕꯒꯤ ꯑꯩ ꯃꯥꯏ ꯃꯤꯠꯁꯤꯁꯨ ꯈꯔ ꯀꯦꯁꯜꯂꯦ ꯉꯁꯥꯏꯗꯤ ꯄꯥꯒ ꯍꯥꯞꯄꯝꯃꯤꯅꯦꯕꯀꯣ ꯑꯥꯏꯂꯦꯁꯦꯁ ꯍꯥꯞꯄꯝꯃꯤꯅꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯍꯧꯖꯤꯛꯇ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯇꯦ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯂꯧꯕ ꯆꯠꯈꯤꯕꯀꯣ ꯉꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯄꯤꯂꯤ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯗꯤꯟꯗꯤ ꯌꯥꯝꯅ ꯏꯪꯕꯀꯣ ꯅꯨꯃꯤꯠꯇꯤ ꯌꯥꯝ ꯏꯪꯕ ꯅꯨꯃꯤꯠ ꯑꯣꯏ ꯁꯥꯕ ꯅꯨꯃꯤꯠꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯒ ꯗꯥꯒꯁꯦ ꯀꯩꯅꯣ ꯆꯠꯇꯣꯏꯅꯦꯕꯀꯣ ꯕꯤꯅꯥꯀꯥꯟꯗꯤꯗ ꯆꯠꯇꯣꯏꯅꯤ ꯕꯤꯅꯥꯀꯥꯟꯗꯤꯗꯒꯤ ꯀꯦꯛ ꯂꯧꯔꯨꯗꯣꯏꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯦꯛ ꯂꯧꯔꯨꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯍꯜꯂꯛꯄꯒ ꯂꯥꯡꯂꯦꯟꯒꯤ ꯆꯥꯛ ꯄꯤꯖꯕ ꯈꯣꯠꯆꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅꯤꯁꯦ ꯀꯦꯛ ꯂꯧꯕ ꯆꯠꯂꯅꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯃꯇꯣꯝꯇ ꯆꯠꯂꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯃꯥꯅ ꯌꯥꯗꯦ ꯑꯩꯁꯨ ꯆꯠꯁꯤꯃ ꯃꯊꯟꯇ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯀꯣ ꯑꯗꯨꯗꯒꯤ ꯆꯠꯂꯅꯤ ꯂꯥꯡꯂꯦꯟꯁꯨ ꯃꯥ ꯆꯠꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯃꯥ ꯗꯤꯟꯗꯥꯁꯦ ꯐꯠꯇꯕꯅꯤna मासे अखोई इचे होगी जुमदा थनम्बरे कइनो तौनेबको दो मासे खर निंगाई कन्बा अंगांगनिको माना चटके हारगदि उपाय लेते चतोइनी अदुने अदो अइना हुजि कीरिसे नोंगसे केक तो पुरकपा मतंदा नोंगसे ओर ताथरगदि केक तो पुंचाई चाइदोइनेबको अदो मखोंग मरी गारी से याम पामे असिगुम मतंग मतंग द मखोंग मरी गारी से याम पामेयेबको दो सिगी असिगी मखोंग मरी गारी से लेइबगी होजि फावदि दुगी प्लानिंग लेइत्रिबको गी नुंगाइबगी खुदाना का गाई थोरगा मागी साइड ता गाइना फम्मगा इचानी नगा निंगदगा फम्मगा इसेगा थारगा नुंगाइना चटपदो अदुदुगी मतमदुसु यामना खौरांना गाइजरिबा हाइतारे इसेको अदो होजि फावदि ngамद्रि अदो कन्ना सुनोमदना होनाजरिको नुंगाइबा लाइफस्टाइल अमा ओइबा ngamnaba हाइदना अदो इशोरना चानबिरगनि अदुने म्यामदो अयुंतादा लाइ खुरम खोलमना तौरे अदो संदावाइरमदा मु महादेव खुरम सिदि हाइनबनेबको अदो होरेन बिनाकान्दिदगि हलकपदा यामना थेंगबा तारगदि अदुम लामना खुरमनी महादेव से कइगुम्बा हलकपदा ngनबा तारगदि महादेव खुरम मु चतोइनिको अदो अदुमाइना तौरनी अदो होरेन मथंग मथंग अदुम यंगहलक्के म्यामको अइसे खर केसले ngasiसे मयाम खोइदा होइ लाकपा ngaइबको स्कूलदगि हलखिद्रे होजि फावबा खिड़की थोना मपानजिगा लेप फम्मगा जेंगा ngaइ लेबा सुंलाक लाखिद्रे कइदौरबनो खंगदे
ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯉꯁꯤꯁꯦ ꯐꯥꯔꯁ ꯇꯔꯝ ꯊꯥꯈꯤꯕꯒꯤ ꯃꯣꯏ ꯉꯁꯤ ꯔꯤꯖꯜ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯛꯇꯣꯏꯕ ꯈꯪꯗꯦ ꯃꯥꯒꯤ ꯔꯤꯖꯜꯁꯦ ꯐꯥꯔꯁꯇꯤ ꯂꯥꯛꯑꯔꯣꯏ ꯃꯥꯁꯦ ꯃꯥꯔꯛ ꯑꯃ ꯇꯥꯕꯅꯦꯕꯀꯣ ꯁꯕꯖꯦꯛ ꯑꯃꯈꯛꯇ 1 ꯃꯥꯔꯛ ꯇꯥꯕꯀꯣ ꯑꯗꯨꯗꯨꯅ ꯐꯨꯜ ꯃꯥꯔꯛ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯁꯕꯖꯦꯛ ꯑꯃꯈꯛꯇ ꯑꯗꯨꯗꯨꯅ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦꯕꯀோ ꯑꯗꯨꯅꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯌꯦꯡꯉꯤꯅꯤ ꯁꯤꯗꯩ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯄꯥ ꯃꯆꯥꯁꯦꯀꯣ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯩꯁꯦ ꯅꯣꯡꯁꯨ ꯄꯤꯂꯤ ꯇꯥꯔꯦꯕꯁꯦ ꯄꯣꯠ ꯂꯧ ꯆꯠꯇꯣꯏꯁꯦ ꯑꯩꯁꯦ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯗꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯌꯦꯡꯒꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯃꯣꯏ ꯑꯁꯣꯝꯗ ꯂꯥꯛꯑꯦ ꯑꯩ ꯊꯣꯡꯒꯥꯟ ꯊꯣꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯅ ꯅꯥꯟꯕ ꯈꯨꯅꯥꯟꯁꯤꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯇꯤꯛꯁꯦ ꯑꯃꯃꯨꯛ ꯁꯪꯉꯤꯅꯦ ꯉꯁꯥꯏꯗ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯄꯥ ꯃꯆꯥ ꯂꯥꯛꯏꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯅꯣꯡ ꯄꯤꯂꯤ ꯇꯥꯖꯕ ꯃꯌꯥꯝ ꯁꯤꯒꯕꯨ ꯀꯦꯛ ꯂꯧꯕ ꯆꯠꯇꯣꯏꯁꯤꯅꯦꯅ ꯈꯜꯂꯤꯁꯦ ꯀꯣꯛ ꯁꯥꯔꯤꯁꯦ ꯅꯥꯟꯊꯖꯅꯤ ꯂꯝꯕꯤ ꯌꯥꯝ ꯅꯥꯜꯂꯤ ꯅꯥꯟꯊꯅꯤꯅꯦ ꯑꯩ ꯌꯨꯝ ꯆꯪ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨ ꯔꯤꯖꯜ ꯊꯣꯛꯂꯕꯣ ꯀꯔꯤ ꯈꯣꯕꯔ ꯒꯨꯗ ꯈꯣꯕꯔ ꯅꯥꯅꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯅꯠꯇ꯭ꯔꯦ ꯄꯦꯟꯖꯔꯦ ꯇꯨꯠ ꯃꯌꯥꯝꯗꯨ ꯃꯈꯨꯠꯇ ꯌꯦꯡꯉꯨ ꯁꯤ ꯂꯥꯛꯑꯦ ꯑꯩ ꯃꯥ ꯁꯦꯀꯦꯟ ꯂꯥꯛꯑꯦ ꯐꯥꯔꯁ ꯂꯥꯛꯇꯦꯌꯦ ꯅꯊꯨꯟꯗꯨꯒ ꯂꯣꯂꯤꯄꯣꯞ ꯆꯩꯒ ꯂꯩꯔꯝꯃꯨꯅ ꯇꯥꯃꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯅꯪꯇꯪ ꯂꯧꯔꯨꯔꯣ ꯀꯦꯛ ꯂꯧꯕꯗꯣ ꯅꯪꯇꯪ ꯆꯠꯂꯣ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤꯒ ꯅꯪꯒ ꯆꯠꯂꯣ ꯏꯆꯥꯅꯨꯄꯤꯒ ꯅꯪꯒ ꯆꯠꯂꯣ ꯍꯥ ꯑꯩ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯣ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯀꯩꯁꯤ ꯂꯩꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯤ ꯆꯠꯈ꯭ꯔꯤꯕ ꯀꯩ ꯏꯁꯩꯅꯣ ꯅꯪ ꯅꯤꯡꯁꯤꯡꯉ ꯍꯥꯏꯔꯣ ꯀꯨꯖꯕꯤ ꯌꯥꯔꯤꯒꯤ ꯏꯁꯩꯗꯨꯔꯣ ꯀꯩ ꯏꯁꯩ ꯅꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯩ ꯊꯥꯗꯣꯛꯄ ꯌꯥꯕꯅꯦ ꯑꯩꯅ ꯅꯍꯥꯟ ꯅꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅꯦ ꯍꯥꯏꯅ ꯔꯤꯜꯁ ꯑꯃ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯔꯤꯜꯁꯇꯣ ꯃꯥꯅꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏ ꯃꯥꯅ ꯀꯣꯃꯦꯟ ꯄꯤꯔꯛꯏꯕꯀꯣ ꯑꯗꯣ ꯃꯕꯨꯛꯁꯦ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯕꯨꯛꯁꯦ ꯐꯠꯇꯕ ꯅꯨꯄꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯐꯥꯔꯒ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯈꯤꯗꯣꯏꯁꯦ ꯍꯥ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯁꯦ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯊꯦꯡꯉꯅꯤ ꯅꯪ ꯃꯥꯟꯊꯣꯛꯑꯣꯏꯗ ꯅꯪ ꯑꯗꯨꯗ ꯁꯦꯝꯅ ꯂꯩꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯁꯨ ꯇꯥꯊꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏꯕ ꯑꯩꯉꯣꯟꯗꯅꯤ ꯑꯣꯟꯁꯤꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯃꯥꯟꯊꯣꯛꯑꯣꯏꯗ ꯑꯗꯨ ꯁꯦꯝꯃꯒ ꯂꯩꯍꯧꯔꯣ ꯑꯇꯩ ꯊꯦꯡꯉꯅꯤ ꯌꯥꯔꯣꯏ ꯅꯣꯡꯁꯨ ꯄꯤꯂꯤ ꯇꯥꯏ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯜꯂꯛꯄꯗ ꯃꯝꯒꯅꯤ ꯁꯨꯝ ꯑꯔꯦ ꯅꯪ ꯑꯗꯨ ꯃꯥꯟꯊꯣꯛꯑꯣꯏ ꯇꯧ ꯂꯩꯍꯧꯕ ꯅꯣꯡꯃꯔꯛꯁꯤꯒ ꯇꯥꯝꯕ ꯅꯣꯡꯃꯁꯤ ꯃꯥ ꯆꯠꯂꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯪ ꯀꯅꯥ ꯄꯥꯛꯀ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯅꯆꯥꯅꯨꯄꯤ ꯄꯨꯔ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯀꯣꯛꯀ ꯁꯥꯏ ꯍꯥꯏꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯏꯟꯖꯥꯡ ꯁꯦꯝꯕ ꯅꯠꯇꯦ ꯅꯪ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯅꯦ ꯅꯣꯡ ꯃꯔꯛꯁꯤꯒ ꯑꯩꯕꯨ ꯆꯠꯅꯤꯡꯗꯕꯅ ꯂꯝꯕꯤ ꯐꯠꯇꯕꯁꯤꯒ ꯁꯤꯗꯧꯔꯦ ꯁꯣꯝꯗ ꯗꯥ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔ ꯅꯪ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯏꯟꯖꯥꯡꯅ ꯆꯥꯔ ꯂꯥꯎ ꯆꯥꯔꯣ ꯂꯥꯎ ꯁꯤꯉꯥꯡꯁꯦ ꯌꯥꯝꯅ ꯃꯦꯜꯂꯤ ꯍꯥꯏꯁꯤꯅꯤ ꯇꯜꯂꯤ ꯍꯥꯏꯕ ꯑꯩꯗꯤ ꯃꯥ ꯌꯥꯎꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ ꯎꯔꯕꯁꯦ ꯑꯩꯅ ꯌꯥꯎꯍꯜꯂꯣꯏꯒꯦ ꯇꯧꯕ ꯃꯥ ꯌꯥꯎꯒꯦ ꯃꯥ ꯆꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯁꯨ ꯃꯄꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯅꯤ ꯍꯥꯏꯌꯦ ꯃꯥꯅ ꯀꯩꯅꯣꯝ ꯁꯦꯝꯒꯅꯤ ꯑꯗꯨ ꯁꯦꯝꯃꯒ ꯂꯩꯍꯧꯔꯣ ꯍꯥꯏꯕꯀꯣ ꯑꯩꯅ ꯑꯗꯣ ꯌꯥꯗ꯭ꯔꯤꯕ ꯃꯥꯅ ꯇꯜꯂꯦ ꯍꯥꯏꯕ ꯌꯨꯝꯗ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯌꯨꯝꯗ ꯂꯩꯍꯧ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯁꯦꯝꯃꯒ ꯑꯗꯨ ꯑꯣꯏꯗꯤ ꯃꯇꯝꯗꯣ ꯌꯥꯡꯁꯜꯂꯦꯗꯅ ꯇꯜꯂꯦ ꯍꯥꯏꯕ ꯁꯤꯉꯥꯡꯁꯦ ꯌꯥꯝ ꯆꯥꯛ ꯄꯤꯖꯈꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯀꯦꯛ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯆꯠꯄ ꯊꯣꯛꯂꯛꯑꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯕꯔꯊꯗꯦꯁꯦ ꯗꯦꯠꯀ ꯗꯦꯒ ꯇꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯀꯦꯛꯀꯁꯦ ꯀꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯛꯑꯔꯣꯏꯁꯦꯅꯗꯤ ꯍꯥꯏꯅꯔꯕꯅꯤ ꯑꯗꯣ ꯗꯦꯠꯀ ꯗꯦꯒ ꯇꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯀꯣ ꯑꯗꯨꯝ ꯀꯦꯛ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯄꯨꯟꯁꯤꯔꯣꯜ ꯑꯣꯏꯅꯕꯒꯤ ꯑꯗꯨꯝ ꯀꯛꯁꯦꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯌꯥꯝ ꯀꯣ ꯁꯦ ꯅꯪꯒꯤ ꯖꯣꯁꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯌꯥꯎꯔꯦ ꯑꯗꯨ ꯌꯥꯎꯔꯣꯏ ꯁꯧꯔꯕꯁꯦ ꯃꯥ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯥ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯂꯩꯍꯧ ꯍꯥꯏꯕ ꯖꯥꯅꯗꯅ ꯇꯧꯔꯤꯅꯤ ꯆꯠꯂꯣ ꯁꯤꯖꯥꯡ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯑꯣ ꯆꯥꯕꯤ ꯃꯥ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯒꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯦ ꯀꯦꯛꯇꯣ ꯂꯣꯏꯔꯝꯃꯣ ꯔꯦꯗꯤ ꯇꯧꯔꯝꯃꯣ ꯍꯥꯏꯅꯀꯣ ꯐꯣꯟ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯦ ꯂꯝꯕꯤꯁꯦ ꯀꯩꯅꯣꯔꯣꯝꯗꯒꯤ ꯕꯒꯥꯟ ꯂꯝꯕꯤꯗꯒꯤ ꯑꯣꯏꯅ ꯆꯠꯂꯦꯀꯣ ꯑꯗꯣ ꯅꯨꯡꯁꯤꯠꯁꯨ ꯂꯤ ꯁꯤꯠꯄ ꯑꯗꯒꯤꯗꯤ ꯅꯣꯡꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯂꯤ ꯇꯥꯕ ꯃꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯤꯟꯗꯤ ꯌꯥꯝ ꯏꯪꯉꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯠꯂꯦ ꯀꯦꯛ ꯂꯧꯐꯝ ꯌꯧꯔꯦ ꯀꯦꯛ ꯄꯨꯊꯣꯔꯛꯑꯕꯣ ꯑꯣ ꯐꯔꯦ
siga le roses kano le du siga hang de bon paisa di duga paisa ang to ka la siga la paisa piram magela paisa piram ga cake se siga le re uda ba wani sam saw ni de ko na to bai ja ha mala ko ni hai di khang da ba do mo jum siga ne ko bina kan di gi siga ni ha cake kana to bi se siga oi ba halani hoji siga le ra I pai ga mana ko ma pai ka khalo na si baba ko anh ta làm mà nu ngay mà ta hapoi ra chơi chơi pa tôi cái problem mà tôi nó dùng si thầm nó si bay nó tao bay thay gì kìa nó bay nó chập chập là cái pa hấp cái ra rồi bạn dunia itu cái nào hꯧji yum yore ga khoi lang len sina ko cake si yeng ning bana loi dai na hang do khre ba ko ado hang do ga yenge si da lai re husband kan si bi rei ko anduga mana di hang jarak pane ba ko chiche ai kari flavor gi to bi ro uge no gi se haina do aina di nang jaha phajai hai ba nang jaha haw ga da ba ma to bi ro aina ado ma yam phajana simbi ra ke ana hai re do yam su phaja khre yam su pang khre ma chu se khoi da gi su favorite color ni white che ko adune yam je khoi jum jawrang na houji se khoi bung khoi college se halai ba masih matu sini gue tahu berapa kong saya ini habis tu, ini uloi nang dua jam, mah uloi deh, sak berapa kau tahu je, nak kau bunga baru manja lagi berapa, sahau baru ni baru manja je, mini habis tu lah, apa kaya baru manja je, siapa, ini juga, bunga baru manja lagi. Idea memang tu je una. Tapi memang tu, kau ni memang. Hả? Ayo masalah apa? Nak kau yang betul ya? Kenapa kau? Kami mimi masalah tu. Phiên chứ luôn gì đây nè. Sorry. Tôi bảo ra lên thì nó cái gì em? Cái hộp này. Mà mình sôi cái, quay lại bắt đầu. Quay lại. Chắc như tôi mà chạy mà rồi. Nó hộp hết rồi mẹ. Ra. Mẹ còn thấy bao giờ đi? Hawai thong jale ba ngang ma ta thong ni ngasi birthday ni kai nga so ba thong ba khoi da ta ning dai lupa man bi do o do ta ma pra do thong ni ba ko rồi mà rồi nhá hảo á Mày ai đó chăm sóc cô rồi mày gì ạ cái hôm đó bỏ đi lên nhà đủ đi lên có đang có đi lên đây gì masalah jauh ya. Hei, nampak betul tak? Jangan pasal masih mapa ada birthday juga istiwa punya tahu ya. Kalau nak mai tak je ya. Tahu saja. Papa ada birthday juga istiwa ni apa? Awak. Tahan ni mama. Dah. Mana kita sih pak? Mama? Dah. Ini mama. Mama. aduga sina mayam khoi lang lena mapa da surprise bi ni haiba to se ma tawzari ne je design ga ziko yam phajei aduga samaina mapa gi photo mayam masu napsille adu ma school cha jenge mamang de ngon hairam me mama photo amtang chingthok piramo haina ka da papa de surprise bi do ni kari pi do no haina do ai kainom di piningi haina adu aina ma se ek to bi da ba ma se ningai tawrani haina chingtho e ko chingthoga samaina ma laaga mana samaina nappaga mana video lawramini ba kho ai nuksi mandana hape ni mapani na kai pining ba do mapagi birthday da aduni da ado yam nuksi bane ko mana tawri se he launa ka su nokpagi su happy adune da hoji khoida se bazar da amkamu halaga bina kani de gi halaga bazar da amkamu chalure aduna kai gino haiba da mayam ko khoi se ichi ma khoi siga lei ba ko khoi yam luntina ba ado iche do moi takchara ma chamina rasi moiga haina da maina moi do chak chamina dro ba ina nga lau da yara ro yaina khoida he chatlaga nga rau lau bane ba ko adune do dum sanda da cha thangmina bagi kausen ina habide khoidana cha thakbagi mi kawi haira dum chakchara ma chamina rasi kawrati haina dumaina tawna kawbane ba ko adune dum hara mayam nusi chana na lemina ba do aduni da aduga haji asida hejang saure thonge hejang saure aduga siga kaino mangawre ngani kha mangawre yemina sika khamen khra tawrogane ani mani ngoksalle ado sima tawani da me bima sitani da makin kayam tau de haidi apta da tau bani na ko haidi kanu tau de ba sogale jang thangjan la an lore mu yang la ke to khoi pung ya dau le ba ko do khoi gi chi wa chala khidre mo su thum lai ga la wa na hai ne ba ko thing chale ga la ge ha jang de di sau ya lu to khai la ge nam ko
mayam khoi se hoji cake kapagi ready oina leire khoida khabani samaina ngairaga leire aduga khoigi se hoi do laktri ai se ngasi mo libi mandra yengo mo libi ni koina mali se mara namu na uli bane chini puwa mo wari ni male gai ai se pakhang ari ba manra ai no ri khanjari ni bungo ado chak thongba loire ngasai chang yang ina utpado thongba khotpa loina loire da hojik se moi do ngaraga lei ba ko do asigi top se aina han tu bune ba ko adu do khoida gi ngasigi birthday sida jatra tawre yam phajagre top se kai ko matha ka sabane ni thaga bidrasu adune mayam do moi to lak pa ngai bada hojik pho lak ji ba ko ai ngasai makeup to do adugi makeup to hojik pho bada lok thok tri ba ko dum ai do horen program se loraga horen do mai ta thoge phajana haina ngai ta makeup to samadu talle dana ko adu gi tu ki ke kan te da koi ngasi birthday gi nupa se ngasi se ma si tan boy gari boy mo ko chi ye ne dak sa gre nang kai no birthday ni mi chi kana no ko chi duna sai no ma ta sakhi da ado mayam handak se khoi da ina gift ka kai ka shung pi bangam dre ba nang waro bra gi pam de kai pam de ina chingana na batani pam se gi pa se gen chaw gi play kan do mai kem lo bi dre ha di handak se pesa jam khudong sa de ko du gi lo dre do adum live from me ai ma ta live from ko lam ga mana ko soraga chaksra ma iche ga samina rani aduga dum lo salani ngasi birthday se adune ta khoi sanga ra khoi lang len se pham ga nga lai re khoi bungo di long hai hai da na lai ram ba jeng ga ko adune do moi la ani la ga cake tu siang hala ge ko phone to salo roi ban ai ku phol jam tawi ha ba phone to salo roi ban ung thengel lo moi da phone tawra ge ma moi do la wa na phone tawra ko tawra je jiu shi la ai ji birthday gi ta taw do re Vậy đi. Năm nào cái gì nó pa da. Không có nè. Chỉ là không có cho. Ấy cái đó cái xem một tí cái ta đi thôi đấy. Cái tay nữa này. Cầm cái. Cái đi. Cam hô. Cầm cái đó. Nào không cái nào có ít thôi tao. Ra đây. Cái gì. Cái tiếng tao là gì? Pula cam hô. Pula cam. Happy birthday to you. Happy birthday to you. Happy birthday papa. Hai lạc thì ni mua gì chứ? Happy Birthday to you. Các kre. Ngang được cái hình chúng ta phải mặc cái các tôi đi nè. Xin ngay là gì cái này bữa. Mua ta đi mua gì ba. Ningai nó chào đi kia các cái nè. Chơi đó. Nó bắt anh bị rồi. Không nhà ngang cái khoai ngang chỗ ra ngang bị rồi. Mà phải mấy cái này phong quét này hai ba. Ishi. Papa tuh mimpi nè. Đây nhà nó rồi nè. Xe. Này bà ta mình rồi. Cái dàn dàn mà tung khai giàu của mình đâu. Đấy cái lo chỉ cáo xin bị đó. Xe. Cái này là mà khuất hay cả. Lâu nè. Lâu mình cả cái này bị đi cái nữa nè. Là. Ngàn đứa là. Làm lên. Ngàn đứa là. Come on. Mẹ lau cả thuốc. À. Cái lo nó gì? Cái xin bị cái là. Cái gì nhỉ? Itu malam. Ama ka gawa yung ibig ka. Putay da. Nabuto tayo lagi mo. Mà thâu xuống cân và mà thâu xuống. Di ba làm nhỉ? Di ba làm có làm nhỉ? Thì ai ăn bì được sao? Sorry flavor. Ai đi mua ta hàng gì nè. Có ai ibig cái đó. Ibig ka. Ba khoy lom ta. Con đâu ra? Con thấy vậy rồi. Con làm tàn như vậy. Chef, mà tôi là tổ bao giờ đó. Ya, betul. Nào có đấy. Bisa lah ai mai dia tak tanya. Di mai đặt tanya cái này. Ini dia dulu. Em không phải giải bảo xin gì thì nó học bây giờ giải ra đây đi. Rồi á. Mimi kan cái đó uống cho làm sao ra đó. Mày muốn gì singla sao đó đấy. Singla đó juice cả thằng tôi này gì thế. Làm đi. Sao chứ không có sao đây tặng cho thật rồi. Ăn không? Sao được? Không làm là sao? Ăn sao? Cái gì đấy? Cái chutney cái gì? Chutney này không này. Tao. Cái gì cả? Kita sana rồi. Làm đấy đi mà. Làm singla sao rồi đó. Đấy đi. Sao phải tiếng sao thì được.
얘는 그래 누가 돼봐. 응. 응? 이렇게 되는 거지. ผมที่สมัยเนาะที่ว่าจะกับวันก็เรียนเจ็บกว่าเต่าไม่เทียนอ่ะมันสั่นมวยกันอ่ะ 그냥 보자. 이제 그래. อะไรเก๊กกูเลยดีเนี่ยจะพูดอ่ะนับพูดผมได้เลยเนี่ยดูกับเก๊กกูเลยดีให้ยังไม่ใช่จ่าถ้าเป็นกองเชียร์หายไปไม่ทราบที่กองที่เราคุยตั้งเป็นเต่าได้เท่าไหร่เนี่ย 아니 누군가. cái là cái là cả với là cái tân này มวยมันที่นั่นเป็นนะ 누군가 ตัว 그거 ตัว 그거. ตัวตัวน้องตัวเนี่ย 레이스 너무 잘해. ถ้ามันเก๊กกูคงอยู่แล้ว anh nói gì là mấy la đây nè anh đi cam gì 아니 봐. 인상 잡을게요. 아니 그래 내가 그거야. mấy cái này của đứa nó ham đâu thằng tôi nó rồi mà cái con kia cái gì cái này surprise cái này ต่อกันเลย sao cái con ยิ่งไม่ได้ข่าวเลยอย่างนี้เหรอเนี่ย cái cái sana mấy surprise เอ้ยกูได้ยินแต่ป้าเราฟังกันเลยยาจะแบบนั่งนั่งแต่แบบเป็นตัวยุ่งงำเดี๋ยวมึงทีถ้าเราดูดิแต่คนนั้นโดนเลยเนี่ย 아니 봐. กินเวลาเลยเนี่ย 아니 보도 가나 그 벌써 버리냐 또. 야, 내가 그냥 봐. 알지? 잠깐 떨어미네. มันจะยังคนนี้กินเวลาแต่ในสั้นปีเนี่ยนะ cái sana bên cái cái pin này thế มันจะยังคนทุกตัว thế mà asing cái nó thế ai ngon surprise này ai kangen đây nè ai kangen đây là mai sẽ chỉnh thuốc đây là mày phải xài đi nó pi kia bà 그냥 빈다 나 강해. phải xài đi anh nó pi kia bà 이거는요? xe mà nè 해피 버스데이 빠빠가 이번이 mà cái nó cái ai chụp photo chính xe mà nó chỉnh thuốc thoải mái nè 오바로 그래. 아, 그냥 또 뭐라 그래 나 그거 내가 막 잘라. 어 Tôi cái đấy không rồi. Tôi cái nung là về salad, cái đó salad là bao nhiêu không? 진도 하비로나 받자는 그자 cái gì cái này cái kiểu hai bây giờ 이게 생겼다위라. đầu tiên mình thấy hay 아. gần năm tháng rồi 아니 핸들 해야 참냐. thì bây giờ photo của 아니 걸리 봐. 진짜 동덕이가 아, 그래도 가는 장면 보이네. 그래 보도 가는 장면 아니고 그냥. 난 ꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗꯅꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯗꯅ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯅ ꯇꯧꯅ ꯂꯩꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯉꯩꯗ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯂꯣꯏꯅ ꯆꯥꯛ ꯊꯤꯔꯦ ꯑꯩꯁꯦ ꯐꯤ ꯄꯨꯔꯥ ꯍꯣꯡꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯐꯤ ꯏꯟꯅ ꯈꯣꯠꯅ ꯑꯍꯟꯕ ꯐꯤꯒꯁꯦ ꯁꯥꯕꯅꯤꯅ ꯂꯤꯅꯤꯡꯗꯦ ꯁꯦꯠꯅꯤꯡꯗꯦ ꯑꯗꯣ ꯁꯤ ꯍꯣꯡꯗꯣꯛꯑꯕꯗꯨꯒꯇ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯛꯒ ꯊꯤꯔꯦ ꯆꯦ ꯈꯣꯏꯕꯥꯏꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯁꯨ ꯃꯇꯝ ꯂꯦꯟꯃꯤꯟꯅꯔꯦ ꯔꯤꯜꯁ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯐꯣꯇꯣꯒ ꯀꯥꯞꯃꯤꯟꯅꯗꯅꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯛ ꯊꯤꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯩꯁꯨ ꯌꯥꯝꯗꯦꯕꯀꯣ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧꯕꯅꯤꯗꯅ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯑꯗꯣ ꯑꯃꯅ ꯉꯧꯔꯦ ꯑꯗꯣ ꯑꯃꯅ ꯃꯦꯄꯤ ꯑꯃ ꯇꯧꯔꯦ ꯕꯁ ꯑꯗꯨ ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯁꯤꯡꯖꯨ ꯑꯃ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯕꯅꯦ ꯑꯗꯣ ꯌꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ ꯁꯟꯗꯥ ꯇꯥꯁꯟꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯅꯦ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ